Hi ma'am, ako'y kenoda lay, Ochada lay, โอชาโอชาหรือโอจา Ocha Hotel. โอชาฟอร์ด Kumang dito. คุมังเกปาสาย Nang phone ba yung net to? ชุดจบทำไม Hi ma'am, ako'y ko'y wala mane Sunday gi kenoda Fort ta. Mamangay gi adudi kamay tꯧꯅꯒꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯃꯐꯝꯁꯦ ꯌꯦꯡꯃꯤꯟꯅꯁꯦꯕ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯦ ꯃꯐꯝꯁꯦ ꯃꯅꯨꯡ ꯍꯥꯏ ꯕ꯭ꯔꯣ ꯈꯨꯐꯖ ꯑꯦꯟ ꯁꯤꯁꯇꯔ ꯍꯥꯏ ꯀꯥꯏ ꯂꯩꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯀꯣꯏꯊꯣꯛꯄ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯂꯥꯛꯄꯅꯦ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯄꯣꯁ ꯇꯥꯕꯅꯦ ꯃꯌꯥꯝ ꯅꯦꯠ ꯆꯠꯄ꯭ꯔꯥ ꯑꯩꯒꯤꯁꯦ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯝꯇꯪ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯂꯥꯏꯚꯁꯦ ꯃꯨꯊꯠꯂꯒ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯂꯥꯏꯚꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯆꯞꯇꯦ ꯍꯥꯏꯔꯦ ꯑꯗꯨꯅꯦꯕ ꯅꯦꯠꯇꯤ ꯃꯩ ꯇꯥꯕ ꯃꯐꯝ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯃꯃꯝꯇꯃꯛ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯂꯥꯏꯛꯇ ꯇꯛ 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 ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯅꯕ ꯂꯥꯏꯛ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯕꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯁꯨ ꯂꯥꯏꯛ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯦ ꯅꯣꯏ ꯑꯗꯨꯗꯗꯤ ꯁꯤꯗꯗꯤ ꯉꯥꯜꯂꯤ ꯇꯨ ꯃꯌꯥꯝ ꯅꯨꯡꯁꯥꯒ ꯅꯨꯡꯁꯥ ꯁꯥꯏ ꯌꯥꯝ ꯊꯤꯅ ꯁꯥꯔꯤꯕꯣ ꯇꯣ ꯆꯠꯄ꯭ꯔꯥ ꯆꯞꯇꯦꯗ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯅꯦꯠꯀꯗꯤ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯦꯀꯣ ꯑꯩꯈꯣꯏ ꯂꯩ ꯃꯐꯝꯁꯦ ꯃꯌꯥꯝ ꯇꯨꯜꯁꯤ ꯃꯅꯨꯡ ꯑꯩꯈꯣꯏ ꯑꯁ ꯃꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉ ꯑꯁ ꯆꯪꯉꯤꯈꯩ ꯂꯣꯏ ꯅꯥꯏꯗꯦꯕ ꯍꯥꯏ ꯃꯌꯥꯝ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏ ꯌꯨ ꯄꯤꯗꯅꯦ ꯁꯝ ꯌꯦꯡꯉꯣ ꯍꯥꯏ ꯍꯜꯂꯣ ꯃꯌꯥꯝ ꯌꯥꯝ ꯅꯩꯔꯦꯀꯣ ꯍꯥꯏꯔꯦꯀꯣ ꯍꯥꯏꯅꯣ ꯅꯩꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯌꯥꯝ ꯅꯩꯔꯦꯀꯣ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯣꯏ ꯍꯜꯂꯗꯧꯅꯦ ꯍꯥꯏ ꯕ꯭ꯔꯣ ꯏꯇꯩꯃ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯌꯥꯝ ꯆꯥꯅꯩꯌꯦ ꯍꯥꯏꯃꯜꯂꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯆꯥꯅꯩꯌꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯆꯥꯅꯩꯌꯦ ꯍꯥꯏ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯐꯣꯔꯠꯇ ꯂꯩ ꯀꯣꯏꯕ ꯂꯥꯛꯑꯝꯕꯅꯦ ꯃꯃꯥꯡꯉꯩꯒꯤ ꯅꯤꯡꯊꯧ ꯂꯩꯔꯝꯕ ꯀꯤꯂꯥ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯦ ꯂꯩꯔꯦ ꯔꯥꯖꯥ ꯀ ꯃꯍꯜ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯂꯥꯛꯅꯩ ꯃꯌꯥꯡꯂꯣꯝ ꯑꯗꯒꯤ ꯃꯌꯥꯡ ꯃꯐꯝꯅꯤꯅ ꯃꯌꯥꯡ ꯉꯥꯛ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯀꯥꯏꯗꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯏꯅꯝꯃꯁꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯨꯄꯤꯗ ꯖय ꯃꯥꯇꯥ ꯀꯤ ꯗꯤꯗꯤ ꯂꯥꯏꯚ ꯌꯦꯡꯉꯣ ꯍꯥꯏꯌꯣ ꯍꯜꯂꯣ ꯃꯌꯥꯡꯅ ꯄꯩꯔꯦ ꯖय ꯃꯥꯇꯥ ꯗꯤ ꯗꯤꯗꯤ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯌꯥꯝ ꯇꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯃꯜꯂꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯣꯏꯅ ꯄ꯭ꯔꯦꯡꯅꯦꯕ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯜꯂꯛꯀꯦ ꯑꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯍꯜꯂꯣ ꯌꯥꯝ ꯑꯩ ꯔꯥꯅꯤ ꯁꯥꯔꯤꯅꯤ ꯁꯤꯗ ꯂꯥꯛꯑꯒ ꯀꯗꯥꯏꯗꯅꯣ ꯕ꯭ꯔꯣꯒꯤ ꯍꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯃꯤꯅꯤꯠ 5ꯒ
ꯊꯥꯖꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯅꯪ ꯄꯥꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯊꯦꯡꯛ ꯌꯨ ꯀꯥꯏꯗꯒꯤ ꯄꯥꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯁꯤꯁꯇꯔ ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏꯁꯤ ꯊꯦꯡꯛ ꯌꯨ ꯒꯦꯠꯁꯦ ꯂꯣꯟꯈꯤꯗꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯃꯤꯅꯤꯠ 5ꯃꯨꯛꯇꯪꯒ ꯊꯥꯖꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯈꯨꯁꯥꯁꯦ ꯌꯥꯝ ꯁꯥꯏ ꯍꯨꯃꯥꯡ ꯂꯩꯇ꯭ꯔꯕꯅꯦ ꯍꯥꯏꯁꯦ ꯁꯤꯗ ꯃꯅꯨꯡꯗ ꯀꯩꯅꯣ ꯄ꯭ꯔꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣ ꯁꯨꯠ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯝ ꯅꯝꯃꯤꯔꯥ ꯑꯃ ꯇꯧꯍꯧꯔꯤ ꯀꯟꯅ ꯑꯦꯜꯕꯝ ꯄ꯭ꯔꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣ ꯁꯨꯠꯇ ꯂꯨꯄꯥ 3,000 ꯂꯧꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯍꯧꯕꯅꯤꯅꯦ ꯃꯈꯟ ꯃꯈꯟ ꯈꯥꯏꯗꯣꯛꯑꯦꯕ ꯄꯩꯁꯥ ꯆꯥꯔꯖꯇꯣ ꯐꯣꯔꯦꯟꯅꯔꯈꯩꯅ ꯂꯥꯛꯑꯒ ꯌꯦꯡꯕꯩꯅ ꯂꯨꯄꯥ 400 ꯂꯧꯕꯗꯣ ꯈꯪꯗꯦꯗ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯌꯦꯡꯕ ꯑꯣꯏꯔꯒꯅ ꯂꯨꯄꯥ 10 ꯅꯨꯃꯤꯗꯥꯡ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯃꯝꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯔꯣ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯔꯣ ꯅꯨꯡꯗꯥꯡ ꯍꯥꯏꯔꯣ ꯍꯌꯦꯡ ꯅꯨꯃꯤꯠ ꯇꯥꯗꯕ꯭ꯔꯣ ꯁꯤꯁꯇꯔ ꯍꯥꯏꯕ ꯃꯥꯜꯂꯦ ꯇꯥꯗ꯭ꯔꯤꯌꯦ ꯇꯥꯗ꯭ꯔꯤ ꯌꯨꯄꯤꯗꯅꯦ ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯥ 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 ꯕ꯭ꯔꯣ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯌꯨꯄꯤꯗ ꯂꯩꯌꯦ ꯂꯣꯟꯒꯤꯗꯣꯔꯦ ꯃꯣꯏ ꯂꯣꯏ ꯊꯣꯛꯅꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯍꯣꯔꯦꯟꯁꯤ ꯒꯦꯠ ꯐꯥꯎꯗꯤ ꯊꯥꯒꯦ ꯄꯤꯔꯛꯑꯣ ꯉꯥꯏꯈꯣ ꯑꯩꯅ ꯑꯩꯈꯣꯏ ꯁꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯁꯤꯗ ꯂꯥꯛꯄꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯒꯠ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯊꯥꯒꯠꯂꯣ ꯍꯣꯏ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯁꯤ ꯉꯁꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄ ꯌꯥꯏ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤ ꯏꯗꯤꯠ ꯒꯦꯠꯁꯦ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯈꯔ ꯂꯣꯟꯈꯤꯗꯣꯔꯦꯕꯀꯣ ꯑꯗꯨꯅ ꯀꯨꯝꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯁꯨꯝ ꯒꯦꯠ ꯐꯥꯎꯗꯤ ꯃꯥ ꯂꯥꯏꯔꯤꯛ ꯊꯥꯒꯦ ꯑꯩ ꯑꯗꯨꯝ ꯁꯦ ꯄꯥꯏꯔꯣꯁꯤꯅ ꯁꯤ ꯂꯧꯊꯣꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯁꯨ ꯁꯥꯔꯤꯌꯦ ꯅꯨꯡꯁꯥ ꯌꯥꯝꯅ ꯍꯥꯏ ꯑꯗꯨꯅꯦ ꯌꯥꯝ ꯑꯗꯨꯗꯤ ꯁꯥꯏ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯃꯔꯣꯏ ꯑꯁ ꯐꯣꯟꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯃꯅꯤꯄꯨꯔ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤ ꯌꯦꯡꯕ ꯌꯥꯒꯤꯗ꯭ꯔꯣ ꯁꯤꯕꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯇꯧꯔꯤꯃꯣ ꯍꯥꯏꯌꯣ ꯀꯣꯏꯕ ꯂꯥꯛꯑꯝꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯇꯩꯃ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯈꯤꯒꯦ ꯃꯐꯝꯁꯦ ꯌꯦꯡꯉꯣꯅꯦ ꯃꯃꯥꯡꯗ ꯂꯩꯍꯧꯔꯤꯗꯨꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯤꯅ ꯅꯝꯃꯛꯑꯣꯁꯦ ꯑꯗꯨꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ